company is also white eye. No one should be 3% penny, 4% penny. I got no bang grave, seeing grave. I don't pay ever. Pay ever. I don't enter upon what no one to will. mayam ngasi chuai video mayam mapam da puraga laksare ado video che hodingai mamang da mayam bu ikongna na khoram jari mayam ado video se ngasi gi video se mayam hoji ji khoi barian kana chaliba noida gi hoji ji ki ori ba phibam da adugi matangda ai oi ba mot khatang ji tum khong tu charam ge degi video ma sam sa khatang am su mayam mapam da usaram ge ko ado aham da video amma mayam ga punna sanjing minna si ko mayam UP gi noida ari ba mapam jaga du ne aina mayamda manipuri masa moina manipur aina laiba parja khudimakta aina hygienic badi mafam saida qnet scam tawriba manipuri masa singna koigi angang class 12 loraba de gidi graduation loraba master loraba mayam se saida business to e-commerce to se na kokselaga kari huran jiti kari manung da chit to ya ba mayam dai pawdon jaga ai khatangi knowledge nate koi mi mari manga manung da tumina paw pawno jaga da koigi lam na koi mafam di dum noida dum oiba koi masen paw pawno raga nangi mafam da kari generation kari phatabu tawi ana koi paw pawno jaga apunba haidi koi keno dasin khobjelaga mayamna amato ina aina pawdum jabane kari no hama tamda mafam se da business to se na kokselani aduga nupa nupi mayam je koina bayadi senior section haidu se lamma ma dega lai mayam se nushina nachina no dona ari leta hamnaraga tamin raga legada bane na haidu ne ba aduga moina mu onjelaga saigi nupi masa ji mu irang do samba amu question ba question la bani na mayam na dum decide to biro again ma wari botai mayam dudi bidu se panjare ge kuire ha da gyan da biro ma pam de pung ani ma khaya humbo odum tumna de sigi video sida ina hajaning base nupi macha amana su nupa macha amana su tawi tawde degi abadanam pi khole hana su dum sengtor pai ujagre ko adu orega su sidai hida mu sigi video sida hare pose si jemu mayam su dum ubriye ko moi atai na hairakpa koi nupi macha do na hairakpa wa nupa macha do na koi hairakpa wa tawi tawde habagi sengto moina muk video na maga थागलखरे को अरे सिगी वीडियो समझे बहुत तो मयाम का थमोय द करी फागे मयाम की थमोय द ए अंचिंग नुपी संतोरे में नुपी मसा हाना की दना चुमंगनी हाना खनब्रा सिगी वीडियो जना चुमंगनी हाना खनब्रा मयाम जो तुम मयाम की वखन दा खन अदुम खबिरो को अदो आई योना दी मसिगी वीडियो से कोई की तसेना कोई की मपालोम दे लेबा कोई की सिनेनाउ सिंजे होय आइसु मपालोम दे लेको ओय अदु लेरगा सु कोई मपालोम दे लेबा मी सिंजे मणिपुर मंगारे ने मणिपुर अदुम ज्ञान ताब मी लेको कोई मैतै मचा हारगसु मैतै मचा ज्ञान ताब अदुम लेको ज्ञान तादबसु सुम लेको अदुमाइना चंग मानैबा सिदा लेबा मतम सिदासु कोई ज्ञान ताब मीना अदुम कोई मतम नाइना मागी थबक तौजबदो अदुदा अदुम ओइजरेदनको अदो ज्ञान तादब मीदी कोई नुपासना हारिसे कोई अहिंग दसु अदुम अदु तबदा तबसु मयाम हारिको अदो लई हाबदी अहिंग सिददी खोगी पुंग 13 वगेरा अदगी 12 वगेरा जा वगेरा अदुम सत्प यायेबको अदगी ममा मपा गा पुन्ना लेमिना दबदिना खोगी अदुम सिगी पोसेना तौरंगदरा न खलेबा अखोइसु याम कुइरे मपालोम दने रपसे दो मी कमाइना तवी कमाइना तौदे अदगी मपान ना लोन ससे आइसु दुम खरा मखैदि दुम खन बंगम जेबको अदो अदुम अखोइसु अदुम उबा दगी याम थेंगनायेबको अदो खंदे आइगो ओइना दे सिगी मतांग से चुमंगदरा न खले सिगी वीडियो सि येंगबा मतमदा वीडियो सिदा हालिबा पोसे सिगी पोसे चुमंगदरा न खलिको अदे नेक्स्ट टाइम वीडियो अमम मैं के मनदे थमबने दुवाई फोर्ट हाइगे हाइबा फोर्ट की एक्टिविटीज ना मणिपुर की चमजरब मियाम कयाम इफेक्ट तौरे हाबसिमदि याम चावो अचुंबो वफम मम ओय मसिना मरम ओइरकांदा मसि मखा ताना एक्सपोज तौनबगे फिरेप से इकोनॉमिक्स डायलॉग लौजबने हौजिक से मयाम द थमजगे ngasi gi program से कंटिन्यू तौजदि ममांग द हौजिक हाकी ममांग द हौजिक हाकी ममांग हाबसे जस्ट मिनट मंगा खकी ममांग द अखोइ द हाइब चे से अखोइ द योरे मसि मसक खंगब मी नि थेलपने मसी बिहान हाइदना मोगी लोगो अमग सिजनरी अदुगा कनाना थारपनो हाबसु मसिदा मोगी ममिंग अमा फौसु पीदे अदुगा सिग्नेचर अमा फौसु याउदे अदो मसिदा हाइबसि टू द एडिटर न्यू टीवी मणिपुर हाइरगा
ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ QNET ꯍꯥꯏꯕꯁꯦ ꯁꯨꯡꯕꯟꯁꯨ ꯄꯟꯗꯦ ꯉꯁꯤꯁꯨ ꯄꯜꯂꯣꯏ ꯑꯗꯨ ꯄꯦꯅꯦꯂꯤꯁ ꯃꯌꯥꯝꯅꯗꯤ ꯂꯣꯏ ꯄꯜꯂꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯥꯔꯇꯤꯀꯨꯂꯔꯂꯤ QNET ꯅꯠꯇꯦ fraudulent activities ꯄꯨꯝꯅꯃꯛ scammer ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝ ꯆꯝꯖꯔꯕ ꯃꯤꯌꯥꯝꯗꯒꯤ ꯊꯃꯥꯏꯔꯒ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯍꯩꯖꯜꯂꯒ ꯂꯨꯠ ꯇꯧꯔꯤꯕ ꯂꯨꯇꯔ ꯄꯨꯝꯅꯃꯛ ꯑꯦꯛꯁꯄꯣꯖ ꯇꯧꯕꯒꯤ ꯐꯤꯔꯦꯞꯇꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯧꯔꯤꯕꯁꯤ and will continue to do that ꯁꯤꯒꯤ ꯆꯦꯖꯥꯏ ꯑꯃꯗ ꯑꯩꯈꯣꯏꯅ ꯀꯤꯒꯗꯧꯕ ꯂꯩꯇꯦ you can send us hundreds and thousands of such pages we will not back down ko ꯑꯩꯈꯣꯏꯗ ꯑꯗꯨꯝ continue ꯇꯧꯒꯅꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯦꯞꯀꯅꯤ victim ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯂꯨꯠ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗꯤ will stand for it you do whatever you want ꯑꯗꯨꯒ ꯁꯤꯗ ꯊꯥꯔꯛꯏꯕ ꯆꯦꯁꯦ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯅꯤꯅ ꯄꯨꯔꯛꯑ ꯊꯝꯃꯦ ꯏꯃꯦꯜꯗ ꯊꯥꯔꯛꯄꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯣꯏ ꯀꯅꯥꯅꯣꯁꯨ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯗꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯆꯦꯁꯦ ꯃꯤ ꯑꯅꯤꯅ ꯊꯤꯜꯂꯛꯀꯦꯔꯥ ꯃꯤ ꯃꯉꯥꯅ ꯊꯤꯜꯂꯛꯀꯦꯔꯥ hundreds of such documents ꯑꯩꯈꯣꯏꯗ ꯊꯥꯔꯛꯑꯒ ꯑꯩꯈꯣꯏꯗ ꯀꯤꯍꯜꯂꯒꯁꯨ will not back down will continue to expose you ꯁꯤ ꯈꯛꯇ ꯅꯠꯇꯦꯕꯀꯣ it's not just QNET any fraudulent activities any fraud activities any scam in the name of profit earning the tawada Manipuri miyam se thamairaga lut tawgana khalliba mi khudam mai expose tawna bogana rakani and if you have a story to tell Houjik si noi chumena khalliba noi khara habe tare ngarang sui khoida call ama lai through one of my friends I khoigi wari su lizage haidana liu haidana ngasi je not less than 10-20 calls away parak tre ngasi de ngasi gi episode se de obi abde mu yaw yadre and still if you are confident enough to tell your story no in a main story to league hetaraba I could put what time victim story sings si lali no hide is chumi could the product selling to buni I could see the canal of the minimum like cotpality and hide me if this is found to be true no chumi hetaraba you can tell your story haying ngangera our notice dialogue is open for you no ya chumbu wari do league hagadi leave you law you're welcome here Houjiki matamda akhoi afaba thabak tawba habase paakna su leitre ko afaba degi parjagi degi kanana tawbose houjiki matamda mi paakna leitri se kari maramgi leitre no ai phaninge haraga chu hoi ai gi thamoi dadi pharaga chu mapan thongna ai se thabak si khoi gi mayam gi kanana ba tawge haina khanbase ai se chongthoga mayam gi damakta chongthoga ai se kan mi mayam gi damta parjagi damta kanana ba tawge haina khallaga chu khoi chongthokpa se anamba matamda ngamdeba ko ngamdri se kari maramgi ngamdri no habase sigi posida sida dum khangabani ba maya sigi posida sida dum khangabani achumba habase achumba se Houjiki matamda achumba se pakna khoigi leitre hadi achumba tawna ba khoi achumba tawge hana thokla ga su ayet pa aphan ba degi kihan ba khangan ba se achuki matik thoe ba duna achumba phana tawna ga su khoi tawba ngamdabado adugi poto ui ado tawrisi dum mayam dum ubide ko khatang khoi mayam gi kanana hona roba de mayam gi dabto hona roba dum mayam tawra isine ko mayam ado do sata ba mi se achuki matik yam gre ko victim mori base achuki matik yam gre jam ga su victim amagi magi khoi mangonda thokiba thodok to adu do matik khatang mayam da ucharam ge ko mayam Delhi da graduation ge sang rishi su ayamba ide UPSC gi damak ta sang ge bani adu kamai to ge har consider ai graduation lore adi master lore ai gi han ba attempts le mayam se na khangbiri duni UPSC ma preparation to ba ha se guideline mayam ma changi aduna ai gi guideline to pina ba laita bari na ai na han na thengna ba se brother nikas haina langmai dong dagi thongnawjam nikas haina ma khak thengnai ma se matam du da UPSC gi coaching center amada question center oi haina ma se lerami adu mangon dagi aina exam gi oiba suggestion mayam lawi suggestion mayam se adu ki mati ai mangon da hangi ibung kamaina tawgani si kari pagani mangon di suggestion mayam se lawraba matung sida ai se prelims exam se tharba matung sida corona gi matam su oibani na exam se dom yaitho ga mains ke exam se yaitho ga laiba matam su oi adu sigi matam sida ai se kamain to ga har kan sida sum sahi su sum yam sila po oibani na mama ba hoi da su paisa su hang ba su sum ikarak ba thabak su sum paisa dum like tamine na tamag ma palam sida mama ba da ge dum ko ga su laibani na yum da thola ga laiba matam sida khutta paisa am to su thokte hai ga to matam sida trading ba hoi ga toraga trading ge amung hape sum toraga lairame aduga aina nomi se nikas call to nikas ta ina call to sigi agenda sidi kaino har ka sida ai di mangon da mains ki kamaina preparation to gani kai
question akoina tawba yai khope hangena tawba matam sida mana hairak base ibema aidi UPSC to e hare aina nga kai marong gi noi aina hazaraga business aidi study gi matang sida academic gi matang sida mangon gi ngina suggestion lorga lakpanina aina kaino ibung nang kamaina to ino UPSC gi coaching center ama nang question center su oiramini nang na samoksu prelims mayam clear tawraga lairaba nang kai gi damakta to ino haiba matam sida ai smile tawba yamna business yam chawba business opportunity ama laibadagi business ama tawre startup tawre hai aina kamai tawba business no adudi haiba matam sida mana e-commerce ni bema adu aina hange adudi akhoi su tawba yagadra na hangba matam sida mana aingonda haise tawninge harga tawbosu yabadi natte adubu aina di hange si ai exam thana ai like tamna natraga ai thabak tawna tawba yabadi oigadra mana ya anywhere nangna tawba ya adubu khwaidagi luri di sigi business se nangna tawninge har kanda tawba phangadaba natte interview tawgadoini interview se ju nang round ani phanggadoini sida nang khalakta ba haiba musu lai international platform da tawgadoini haiba sida ai se am chawa business ama haina khankhre bhaidi aduki mata aina confidence level se nikasi da aina confidence level se aduki mata ai 101% hena like re kai marang gino academic career da gi mangon da gi aina UPSC gi aspirant ama oina UPSC gi guidance oiraga mana lakpani na aduki mata aina mangon da confidence level ni na yam phaba mo oirangani haina khalaga aina adu itardi karigumba lak matang saba lak taragadi aisu try tawge bungnang yagadra na haiba mana hoi ai matang saba lak kan sida hairake aisu hojik ti kai tawri aduna ai UPSC amta tawdreda ai sida dum mai onsilaga tawrani khotlani haire sumaini adudagi mana nong call tawre ibema spine tawna nang business ke hangambado opportunity to la aduna nang tawna bai damakta nang ready da lairo nang ge aadhar ga pan card ka thar on hair ai je khudakta ai yam harana thai aduga man hai ibema nang hamba interview si ju nang se shortlist tholakpada yawgadra natraga yawroidra haibasu haiba singam de adu kari gumba yaw taragadi nangonda call ama lakani la iba call do nang phajana accept tawraga nang phajana interview do attend taw kholo haibase man angonda haire aise ngaire karam shortlist tholakpada aise bu yawri bra yawda bra haibase adagi call se evening nungdang sida lae aduga aise wari je thanare business gi matang sida moina question khara hange nang hana nang kai gi damakta business tawningino nang hana kai tawrami adedi business haibase karino liability asset angonda di pura aina khalise Barani kasna tawrabani na suku mana yamna academic field da career ju bright or mama na tawrabani na yamna chawa amadi soidana oirangani soidana khandabadi yadabani ko na khalaga aise fazana ai khome moina hangiba kholiba ko samayam se adaidi loira kan ai mangona call tawe ibung ai smaina interview do la abani na ai fazana di khumge adu khalakadra khalak oidra khangde mana hoi ibe ma yenga se lai khoramase khalakta bra habdo hayeng inangi feedback to kai gumba khalak taragadi ai nangona haira age khalaktragadi ai su upai laite na haire mana adai din noala kan se ai se wakhal se sarang haire khalam do jara khalam oi do jara habase adu dagi mana call tawre engonda ibe mana ngarang ge dos main tawdana nang selection tawre khotle mi nang mathangi interview gi damakta ready layu nang interview do nang di yum da laibanina nang zoom da attend tawro Houjik lockdown jo oibanina nang phasana formal dress nang maintain tawgadabni mi 1.75 pire adugi matung sida moina training ni na tawu matam sida moina harise ai family member mari khak noina thamhau taragadi si se nangi khoidagi khudong sabu oigadoini mi nang tham da nupa la ama ni la kadoini maximum nang average oina 70-80 la kadoini aduna nangi family member du su nang dukan plot ama laibabudi dukan plot mari laibana nangonda paisa income hena lakpado adumaina chap manana la kadoini nang pura khandana manang na kalhoga property ma kalhoga chat manai haire adoidi babaga umendra ga wari sanare zoom meeting sida pung ka anama wari sanarba matung sida baba se ma phasana mana aduni adani adu network marketing ni habis sum pan le moina adum baba da zumoina oida bangangi chinthi adudi sila kadoini adu da 11.5 lakhs se karigumba puthu aga imungi oiba mi mari hafau taragadi mi hapa haide adu sumoina imungi oiba peno se kalhoba taragadi si khwaidagi nungaiba adaidi khwaidagi profit laiba amo oigadoini thuna mayamna mina CCM bado nangi di property do nang loina lai horabani na nangonda hena income do diversify tawra ani haire adaidi baba ga mama ga sina tawraga sumain tawdana
ꯐꯔꯕꯅꯤꯅ ꯃꯣꯏꯅꯁꯨ ꯍꯥꯏꯔꯕꯅꯤꯅ ꯅꯤꯀꯥꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛꯁꯨ ꯊꯥꯖꯔꯕꯅꯤ ꯃꯥꯅ ꯍꯥꯏꯔꯕꯅꯤꯅ ꯑꯐꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏ ꯀꯃꯔꯁꯁꯨ ꯍꯥꯏꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯁꯤꯗ ꯀꯩꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯗꯩꯗꯤ ꯃꯤꯉꯣꯟꯗ ꯁꯨꯝ ꯍꯪꯅꯕꯗꯁꯨ ꯃꯤꯅꯁꯨ ꯑꯅꯧꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯀꯥꯟꯅꯅꯤ ꯏ ꯀꯃꯔꯁꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯀꯥꯟꯅꯔꯒ ꯂꯩꯕꯅꯤ ꯑꯩꯒꯤ ꯄꯣꯀꯦꯠꯇꯒꯤ ꯕꯕꯥꯍꯣꯏꯒ ꯇꯧꯔꯒ ꯄꯨꯊꯣꯛꯈꯤꯕꯁꯦ ꯄꯨꯟꯅ 13.5 lakhs 13.5 lakhs ni aduga aina moise taurise fraud ne sum haidi moi taurise manungda oida pada mayam tawe khangapse kamaina no har kansida aise training mayam moina thai training mayam sum tamna sum thak pasida moina registration kamaina tawi purchase tawbana kamaina tawi haibase ai tapna khangba hore haidi moina 1.8 logera 2 logera adu akogi receipt lakadoi only 1.6 oigera 1.7 oigera adu khatani lakadoi se aremba paisa gaise aina sum khale receipt laiba paisa se ta da bida moina mayam dagi natraga akhoi dagi lori paisa se kaigino haibase ai sum moida sum khanba hore aduga last di sum moina hairiba moina di market value ne haibase sidagi henna moina lauraga mayam dagi lauraga receipt da tabaduna tido khraga ahembaduna moigi oiraga lairaga se moina piri se dinner set laye adudagi ghari ayamba adudi water purifier adudagi gym equipments kumba aduga moina international purchase ne so highest na travel package ne high travel package na amu one domestic high dinner se ka oibasina domestic room da singhalle aduga travel package na moina international da singhalle ki mata sum khang mangang ide kai gino haiba matam sida moina khoida loriba meeting adaidi aigi perspective tai hairadi brother nikas to aina ki matik yam thazagi mangonda over confidence oibana sumaram oigadoi ne mangonda haidi even aina masamak su UPSC aspirant oiraga coaching center da question ju set toraga lairami ba ma hakna haibawa adaidi baba hoiga meeting toraga haibawa adu mayam do loina adugi mayam singduna adu thazakibane ba moise adugi me toba aramba se kaino haraka the registration tawrani haina di mingonda gi paisa loksilaga tawdabida moina paisa sina thokpa adudagi aina sise thizilaba matung sida aina sike nga se registration tawdri se kai maram gi no haba matamda moina di tawre haba adubu aina di khangaba kai maram gi tawdri no haba se portal sida angang dugi ming yaw da taragadi angang do registration tawdrabani adagi activate tawda taragadi moina paisa do na purchase tawda taragadi kadonungda angang dugi portal du da color ma lay orange la kaino have ka kore adugi color dudi adu do orak taragadi activate tawre habase khangadoi ne paisa pi khre habase adu moina tawdabase aina adum haye moida adu moina ngoda adu nangi da thongna te nang yengsiludu adum noi Nelson adum tawzazani noi kemta yengsiluno kolino haina hai aduga aisna kamai tawrake har ka singma mayam si conflict mayam se lakadagi aina migi paisa se moina registration tawdriba thabak tokserage even enroll bo tawdriba mi amagi paisa se moida di patient graga moina hando oyadabagi mayam ama case mayam lairi aduguma mayam se gi matang sida aina sum wari sum sabo khapa tawbodagi aise baba da wari saraga baba sina business join to sasinaraga noida sida laaga baba masamuk yauraga mogi POA ground da baba su pulap chatlaga akoi mayam se baba na ACD smain tawdana khotana tawbe aroi haraga mogi akoi nungdang ama hinga ama baba na tawraga pulap thoklakibani